Nongmaithem migi thabak tawdaba mayamna mangonda omshinba liyado ngasidi magi amagi manakta famduna seba tawri. Yare, toasi. Ay janingdre. Thangalakliba liyagi makhutto adumak thangatli. Sina loiri kaino, sina last niba. Ay di khut thangatkre, ngamaroy mong thangthaba. Makoy anigi anam kanba angam tanaba shi yenglaga machi amada sakhendi amukamuk sunogli. Ama, si hek chabadane pau nungaibam tambigi. Chadradi doktor, haidok dredo. Angang macha thembagom liyana muk hairakibani. Mana ngamdre phau toklaroi khangladuna handakti juni da maya khase kathore. Liya mana ngamle haiduna nokmi juni da chanabadu inbirakhi. Baldo nakanda thamlaga famliba stuldo amuk khasik chingsinduna tamningliba magi nungaiba paudu tamjarakhi. Ama akhoi gi handaki movie da International Thai Film Festival da nomination phangi. Aiso Best Actress ki nomination phangi. Paudu hek tabaga juni so harau manbana masado ithak thakatke. Ha, singbarane. Aigi secretary na de engonda karimda hairaktressina karige. As ama aina hojik hairisidi aikoina amada office ki thabak amata tawhanba yaroina haikrabani. YAICHENBA ayamba loina yengsilabani. Kupsilamba kurangban singdo amamamda ashum lauthorakpada manungda lotlamliba singdusho mayek senglakle. YAICHENBA gi wari pumba khanglaba matung laushing laibiliyaso khudingmak tapna gyan tarakibani. Waruramba khuding mayeng takre. Matam kauba mahakna pumnamakki thamoi tapna themjinbirakle. Ama naba thuna pharo. Ekhoi loinamak award function da yawa chatlusi. Juni pambom du tingthokladuna liyabo manakta kauri mathanungda nungsina chejet konsinduna liyagi laibakta nungsina chupirami. Aina haidra kainabu mayek mangbro hene dum nangina gun malim sinba thungna khanghangadabani. I'm proud of you. Very proud of you. Sakhena chattuna thongdo hangdokloi. YAICHENBA ga khagemba ga oirami. YAICHENBA mamagi manakta chinsilakduna achauba paper bag ani phamungda thami. Ima, tu imagi firol ngaktani khagemba ga khoini chatlaga khaluiba. Imagi pamchaba angangba machu ngaktani. Ima, hospital visual do set kanu pakchadeba. Aina uncle Yaishna da so hairabani. Yengoi ma apamba khallu. Wahai singduga loinana YAICHENBA bag tudagi furit khara lauthore angangba. Machu masak khangdaba machana mamagi damak mana pamjaba angangba machugi firol leirakliba. Machana pirakliba firol do juni ama tapna paikhatle. Asumna utliba machagi matau sida karamna hainingliba wafamse haiba ngamgani. Adubu ngaiba yadre matam leitre. Juni gi mafamda matam leitre. Yai. Kaya gima firol do pamjaba. Beg ama suleiri ima. Wahai duda YAICHENBA atopa bag amado muk paikhatuna firol singdo lauthoke tawi. Adobo juni machanupabo tapna kaujarakhi. Yai. Lao. Sida phamula. Ima wa haige. YAICHENBA mamagi nakta tafing chinsilaktuna phamung machidu da phame. Kai haige ma karamba pambano. Nadraga kai dawruge. Juni wafamdo pak hekta hodokpa ngamde. YAICHENBA imana haigadawriba wase nang yahanningi. Nangidamak khallaga haigadawriba wani. Kai matang oirabano ima. Imana pamba thabak ai loin tawki. Juni machagi maithongbo nungsina nanbiraduna tapna hairakibani. Ibungo. Tangi apokpi imado amuk tangdi uno. Mama machagi mayaise yamna kanbani. Nang yadaba tawgano. YAICHENBA sauna fug haugatki mamangi numitta waridu likraba matung kanasu madugi maramda haudoknadrabani. Sokani haiduna kibagi humjinduna thamningba akaiba likli amagum. Kanagima aigima ni sudi ai khangde. Juni machade yenglaga amuk makha tarakibani. YAICHENBA haiba indaba machagi licha chatkana.
ai pamde. Ai sigraga nang kanada ima ko hogani. Laibak phaba machani nangdi. Nangidi ima ani ni leiribasi. Madu phana hairabaso YAICHENBA tabthakide. Atopa kanamtada madugi mingdo ai gaur aina aikre aigi ma ani shudi. Waridu mamang mapokki warini. Handaki mapok sidadi aigi ma makhaktangdi. Asaubaga warobaga yansinaduna hairamliba wahai singi YAICHENBAna lekiba waridu phauba laushinbada awaba ma oikibani. Adubu haukraba mallaba warini khandoktuna YAICHENBA hose mangda tariba junibo layingba sikhak khanduna atopa wakhal singdo hundoktuna thamkhrabani. Ngasi mamana mukhodorakliba wafamduda mahak khangba ngamkhidabani. Liya kay haigema nang YAICHENBA bu thep aina hairiba wase YAICHENBA bu yahal masi aina nangonda sinaba ahanba masung aroiba Thoudam ama yare makha tarano chalo mana thokibado yingsilucho thanaruchu chatlune hairakliba wahai singduda pirakliba magi Thoudamduda liya tofam khangda tingak tingak yengduna le kaduda leiriba atopa misak aniduda amuk yenglakpani adubu sakhenso khagembaso karimta hairaktabaduda liyasu upai leite thokibani handakna amuk junina ngamnaba tawrakliba magi ningaini. YAICHENBA VIP launchta mathakta famduna leirame kanasu leiba udabaduda liyasu masida tanja lauraduna YAICHENBAgi manakta changsilakhibani. YAICHENBA nangna phawriba nungaitabado ai madugi changdudi khangde adubu nangna wabadudi ai yengba ngamde madam chuppagi oina warise chakhai ma chingdana loishankrasi masigi leisidi na khaktana chingba ngamgani khudingmaki awaba ko khalo YAICHENBA lausing leibi liyani mana hairakliba wahai singduna YAICHENBA bo wakhal amadi khalhalli mamagi ningbaso thonghanba pomnamaki waroisin amadi puraklagi ningle YAICHENBA so wakhalda khanjarabaso thabak oina pakhikta pangthokpadi ngamde juni su ningai tawraduna YAICHENBA na ngangba wada tashinadabagum mana kaurakpada khomningdabagum tawduna ninglibadu thungnaba chakri hauраklibani asomna inthok insin tawnaduna hapta amamuk phasilakpadadi YAICHENBA so mamana haibadu yare makha tabadi sakhena khudingmak arrange tawduna mathangi numitta makhoi ani thengnanaba silame haina khiba matamdu yaurakladuna YAICHENBA sor sangna sangna honduna masa fathaduna mafamduda lakle ngasidi gari du liyana thaurai liyaga punna lakminai amana amagidamak lepiba tung onthoktuna yenglakpada magidamak lengdana leiramba maduni hakchang tangkhai thamoi tangkhai hainaribase YAICHENBA aisida lengdana leiramagi nangna pamliba nangna hainingba khuding chingnadana hairam ai nangidamakta leiri YAICHENBA hoi haibagom mangaktu khasik nomladuna garidagi kumthare chatkiba YAICHENBA bo liyana tungda yengjahawi karibu thoklagaba mafamdo cafe macha amani mi yamna famdabana leiramliba mi kharadugi manungda kana oiramgani haiba adum irai laina khangba ngamgani kachin oirapna naitom famlibi nupidu soidana oiramgani khali tapna manakta changsila YAICHENBA urai nupidugi masak mawang YAICHENBAgi tungtak tawbana tonduga manai nupidugi na tonduso oigani mahak soidana oigani YAICHENBA hek ubaga machani khangladuna kaujarakibani magi ming apokpini hairiba mahakna kaurakpaga magi mama junina magi ming kaubaga manade junina kaubadi thamoi yona kaubani adubu magi apokpina kaubadi YAICHENBAgi thamoida karisu phaudabagum tawki magun yaukhide yang yangki YAICHENBA kaishu khumdana chokridu chingthoktuna phami icha kari chaninge kari thakninge athumba pambro ayakpa pambra morok saba pambra wahangduda YAICHENBA nokninglami apokpine hairabaso magi maramdadi karishu khangde lamlanbigum oiri mahakte magi mama juni oiramlabadi ngasaina wa ngangdrabaso wahang hangdrabaso magi apam pamda loina khanglamgani
ꯌꯥꯏꯆꯦꯟꯕꯅ ꯇꯨꯃꯤꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯕꯦꯒ ꯑꯆꯧꯕꯗꯨ ꯂꯥꯝꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯌꯥꯏꯆꯦꯟꯕ, ꯇꯨ ꯆꯍꯤ ꯈꯨꯗꯤꯡ ꯅꯪꯒꯤ ꯕꯔꯊꯗꯦꯒꯤ ꯂꯩꯈꯤꯕ ꯒꯤꯐ ꯉꯥꯛꯇꯅꯤ. ꯁꯤꯅ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ, ꯅꯪꯒꯤ ꯐꯨꯔꯤꯠ, ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎ. ꯇꯨ ꯁꯤꯅꯅꯦ ꯅꯪꯒꯤ ꯆꯍꯤ 4 ꯁꯨꯕꯗ ꯂꯩꯈꯤꯕ ꯅꯪꯒꯤ ꯄꯦꯟꯁꯤꯜꯅꯤ. इचाना स्कूल काबा चही यौरकपदा इचागीदमक अइना नुंगसिना लैखिबा पेंसिल नंगा इगा काइनाख्रबा मतों सांगलबा चही 15 सिगी नंगी बर्थडे गिफ्ट ngakतनी इचाबु नोंमता कावबा लेदी अदुबो हंदकसो मदु फनियाम हाइरबसो याइचेनबगी थमोइदा करिगुंबा मखल अमत्तगी इमोशन्स अमत्ता फावखिदे कइनोमतदी हायो इचागी अपांबा अमदि हाइ इचाना वांगांगदा तुमिन लेबसे इमा याम नुंगाइते इमा वहाई असी ताबा खुदिंग याइचेनबा मसादा हैनदबा अमदि अदुमक फावि नत्ते मिंगौसे महाकी मिंगौ नत्ते तुमिन सुम लेरंबदगी याइचेनबा तपना वांगांग लखि अपोकपि हाइना गौजगे वांगा मतंगदि हंजगे मचाना वांगांग लखपदुदा नुपिदो हरावरमे इचागी खोंजेलसे असुक नुंगसिब्रा हायो इचाना हाइनिंगबा लोइना हायो ngasi laklibase yaichenba pandam amakhak phangnaba lakpani wahangdo hana hanglagi khanduna yaichenba panthada hanglakhe maram ai maramdo khangning matamdudana kari maramgi aduga hujikna mo kari maramgi bhab takhe machana hanglakliba maram machana hanglakliba wahangdo karino haiba lotpagi matam natre khanduna asingba achumba pumba haidoklagi khanke नंगी अपोक्पा बाबागी मिंग सत्यराज कवि अखोई खुलगी मनाक्ता लेबा एग्रीकल्चर की ऑफिस तुदा पोस्टिंग लाखिबनी नहाक पोक्लबा मतुंग मा मयुमदा चट्टुना मखोईगी अहलसिंगा लोइनना इमा इचाबु लौबा लाखि हाइरमलगा अदुम लाखिदबनी मथंगी ओलकपा चही फाव लाक्तबदगी खुलगी मियामसिंगना अइबु थीना थीना ngangnabibा हौरखि युमदगी हेक थोक्लुबगा अैगी माइकैदि येंगदुना मखोई अनि अहुम पुनसिनदुना हेक्ता चिबोन चिबोन ngangnaba हौरे मयाम सिगी मिनोक मैसा खांगबा वारकपदगी अै खुलदो थादोक्तुना चेलखिबनी इम्फालदा नंगी बाबाबु थीबा लाखि अदुबु लोटके खन्ना लोटख्रबा मिबु करमना फंगनी नोंगमा लंबीदा नुपी अमना अंगांग अमबु पमदुना चटखिबा उखि चही अमा अनीदा नंगी सक्तम क्यामबु होंगलुने अै खंखि अंगांगदोना हकने हाइब मनाक्ता चंगसिनगे तौबदा सिक्यूरिटी बॉडीगार्ड सिंगदुना अइबु खामखि चंगसिनबा ngamkhidabani अइगी sak खंगलकपा मिकपदा महाकना नंगबु लोटुना थमखिबनी इकाई खंगदबिनि मादि मीगी मपोत मुनबिनि याइचेनबा मतमदुदा मियामगी मिनोक मैसाना ngamkhidrabasो कसिदि नंगीदमक लेपली नंगना अइगी नाक्ता हलकपा ngairi सांगना लिरिबा वारी सिंगदु तारगा याइचेनबा खजिक नोकथोरे मियामगी मिनोक मैसा अदुदि अैगी माजुनीदी मतमदुगी ममिंग लेरबा IGP मगी मचा मथंदा पोक्चबी मचा नुपी नुंगसिबगीदमक लोना कोर्ट मैरिज तौखिबना मियामगी मीटिंगददी मतमदुदा महक लेसाबिनी पुमनमक्तुबना थैरगा मिमानदबा अइबु मचा सकना नाउकोनबिखिबा महक्ति मतमदुदा समाजकी मिनोक मैसा किखिदब्रा वाहंग सिंगदुदा मागी अपोक्पिदो चिनबाल फचिनखिबनी इमागी याइचेनबा इमागी वासे अमुक्ता ताखो याइचेनबा सावरंगना फमलंबदो फुग हौगतले यारे मखा ताबिरनु अैगी पुनसिदा इमा अनि सुदे अैगी इमादी जुनीनी जुनी खक्तनी वाहै सिंगसे हाइरमलगा मागी अपांबा फोंदोक्लमलगा याइचेनबा मफमदुदा कुइना लेनिंगदबगुम थुना यांगना थोरखे खामजबा ngamkhedre पिरमलिबा मचागी पाउखुमदुना मचागी मफमदा महाकी करिसो हक लेत्रे हाइबा खंखे गाड़ी मनाक्ता लैताफम खंगदा हंगत हंदा चटलिबा लियागी मनाक्ता याइचेनबा चंगसिलक्तुना माबु खंकोन कोनसेले मागी पोथाफम पोथाजरी मागी मकादा लिया कोलिबा याइचेनबगी मकोकता तपना तपना नानबिरदुना हाइरखे याइचेनबा से लाओ गाड़ी दा काखलो युमदा हलसी मखोय अनि गाड़ी मनुंगदा फमे याइचेनबना लियागी ओइ थंगबा खुदतो तपना पाइशिले उपाय लेत्रदुना लिया मखुद नाम खक्तना गाड़ीदु थौवे पाइरिबा याइचेनबगी खुदतो लियासु थादोक निंखिदे
Pumnamak haukhre, pumnamak loishinkre. Tangkak ama chaikhai chingkhrabasu YAICHENBAgi punsida tangkak amamuk mayol chonglakhe. Airport tamna laktuna makhoigi private jet to da kakhatle. Liya magi film gi award function do yaunaba YAICHENBAga Bangkok da chatlibani. Private jet to gi manung da famlaga kaishu khandana fat haidokhibani Liyana. Aigiso private jet ama leidaba yad. Hayengwai so adum nangi poche ngakta sum sizinaraga leibado. Aidital. Hairakliba Liyagi wahai singduda YAICHENBA lagna ningba phauraduna masu khangai hairakibani. Hayengwai gi ibani gi wakhal so nangbu khanbro. Madu tabada Liya tofam khangda ikairaduna mamaidu koile leiduna le. Aidume hodorkanu ko. Masi hairaduna Liya magi apaba blanket to chinkhatuna mamai lei thokhe. YAICHENBA khazik nokladuna sonjay. Anghawi sidi. Mathangi numit yaurakle. YAICHENBA Brioni gi suit ama setli. Liya de Gucci gi Crimson Van Machu gi dress ama setli. Aduga Tiffany & Co gi Oval Morganite stone na leitingba necklace ama ngakta siduna magi magun hengathalle. Liya bu hek ubada wangangani kauduna maya khasik kathoktuna leiriba YAICHENBA bu laknaraga Liya na kaurakhe. Hi handsome. Liya gi khonjel duda YAICHENBA khangpre khangi. Chatna bangai duna leiriba Liya da onsalakduna mahak so hairakhe. Selvi, Your Highness. Wahai duda Liya nokmi YAICHENBA gi khutta konduna function yawa chatminakhe. International Thai Film Festival function su haukre. International Film Festival oibana ayamba English ta dingangi. Adubu marakta Thai nganglakpada Liya di khangbanina mayamna nokpada masu yawi. Ngasidi magi minokdo mapung phare. Magi nokpada khasik uishinba meshnado. Magi mapung phaba minokdo. YAICHENBA atay changde nakanda famliba. Liya gi matau khaktani mana mitkupkani kawba makhai yengjariba. Ngaihak leiraga makhoina ngairakpa mikupta yaurakle. Best Actress Award kidamak nominate tawraba makhoi singdubo screen da chawna uthokle. Makhoi singdugi marakta Liya su yauri. Pakhatliba Liya gi matawbu khangladuna YAICHENBA mahak leiri haibagum Liya gi makhutto chetna paisinbire. And the Best Actress Award goes to drum roll please. Liya for the film My Home, My Sanctuary. Maming du lau thorakpada camera singdo Liya gi maikaida mamai leisilakduna kapsilai. Liya masado haraubana thumhatli. Harau manduna nakanda leiriba YAICHENBA da konsili. YAICHENBA so Liya bu nungshina konduna khonjel tapna. Congratulations. I'm so proud of you. Haina nakong maya de sonjaki. Maithong makalamna Liya stage ta kakhattuna magi award tu lausili. Award phangliba sing wakhar haibiramo haibada Liya microphone dugi manakta changsilai. First of all, I'd like to thank the writer ma'am for writing such a masterpiece. Next, our director sir for putting soul to the story. All the cast and crew members for helping me and taking care of me. And also, here's a little secret I've decided to share with you all today. I was actually diagnosed with an eating disorder and was hospitalized for a month. Taking this opportunity, I'd like to convey this message to everyone to love yourself, to love your body. Last but not the least, this is for a special someone. Thank you for believing in me and helping me to recognize my power. I love you. Wahai singdu hek haiba loibaga irang tanja khangba cameraman singdo audience ta famliba YAICHENBA da pulap makhoi gi camera singdo onsilakhibani. Tawfam khangda YAICHENBA mamai ngaksang ngangsilakhibado. Khoida jare pamunjare. Aitagi so oiningle na hakse. Award function loireduna nonganbaga yumda halakpadani. Flight tonglingi manungdo ngasidi anido wa kaya ngangnade. Sanadaba yadaba wari tamaksane amuk haure. Liyana prop chakpa. Ngarang mana speech ta haikiba singdo karimta khangdraba zatla haina amuk chingnare. Adubo aduk pangba YAICHENBA di natte.
Makoina lakadaba numitto Juni yumda nongmakhak leiduna Liaga puna chak chaminage haijabaduda magi doctor na su yarakle. Juni gi fibam di phagalakpagi wafam di lapna leikre. Mathanta pokpana magi mari thirubada kanasu leitre. Hojik hekta organ donor ama thibasu araiba natte. Nongdamba mana karibu tamliba. YAICHENBA Liaga hek yorakpaga YAICHENBA yumda hana pulap changlai. Sakhenso bobosu laktuna makhoibu ngaiduna leiramle. Ngasidi Liagi harauba phongdokpa oina mayam pulap pulibane. Dabobo tu sida leire. Lia mana fanglakpa award to bobogi mamangda uttuna hairakibane. Bobo Liadagi award to lauraduna mapi taba makai kablakibane. Ngasina ahanba natte Liana award ama fanglakpa khuding mana phangbagum harauduna dum kappe. As aine award phangakpa khuding sum kappaga leikidoira. Kaptadi aina wajakiba mayamdugi mahini se. Nokla Ilia so bobo so wahaiduda chummi. Wajakibani bobona mahak leiramdrabadi Liagi ngasigi achievement mayamsi phangbangam lamdabashi yai. Ihare seda bobo lao chak jawrasi amado akhoi ngaibada waramani ba. Kitchen da makhoi loinamak changai. Ngasidi makhoi gi housekeeper ga Juni ga khak chanaba singdu semlami. Table da thamliba plate singdu yenglubada plate ama masing henbagum tawi. Adobo madu soiba mankhide. Housekeeper do so kariso haidana Junibu mating pangli. Ngamda hotnariba mayamdu ubada YAICHENBA de amuk pakhatpa poklibani. Liana amuk mayamdu uraga hena mabukning nungsire. Mayamdu ikoi koina phame. Lemhauriba plate do adumak lemhanduna thame. Juni leiriba ensangdu khar kotli aduga khonjel tapna hairakhi. Paneer thongbase. Dadagi pamjaba ensang. Masimadi aina thongbani. Mabu bisagi khanduna thongba tamlaga adum thongkhidraba ensang. Thariba ahangba phamduda amuk khasik yengladuna Juni na hairakhi. Dada hauna chawko aina thongbani. Haute haiganu ko. Ngasidi nungaiba numini. Aikhoi mu ngasidi mi loina suri. Wahai singdu tabada leiriba mayamdu chak hokpa ngamnade Juni gi mataududa. Hojikti khanglakle karigi Juni na nongmata paneer thongbado makhutna soktribano haina. Oh, nungshibabu asum tawra. Makha taba wa hairakhitre Juni so madugi matungdadi khajik charamlaga Juni masa nungairaktre haiduna hogatke. Makhoisu khamludre ngasi Juni na oiriba mataududa. Ataidu so Juni na hek hogatkibaga makhoisu hogatnare. Second so numidang se thengjile haiduna Juni de chatlage hairamnaba magi kada changakpani. Kagi thongdo hangduna leirambaduda Sakhen thaushaduna wa nganglakhe. Thobishna matam se theng aishu chatnaba tawrage. Ado hayengdi nganglamba wa chaplepkhe mangda uriba Juni gi mataududa Sakhen nungshit ki mang thana chensen khibani. Leimaida taduna leiriba Juni bu pamkhatuna pakhatna laure. Thobishna hey mitpangu Thobishna kaidorgi minangbo Thobishna hana kana masa nomlabaso ahomba udrabaduda Sakhen amuksu kana laurakhe. YAICHENBA bungo namase ke nom tawrine angta somda thuna laune. Khonjel duda YAICHENBA so tafing chensilakhe. Leimaida Sakhen na mamagi gyan tadraba hakjang konduna leirambaduda YAICHENBA swai laukhe. Changsilaktuna mamagi makhut chejet paishili. Mihul jonglibra yeng. Khudang damu ngaksam damu. Ahomba matthingnarakani matagum hanjin mihul du thiri. Amuk su mamagi thabak mapada nakong thamduna makhol tabra yeng. Makhol tade mihul phangde. YAICHENBA chal gari thodo hospital jase. Koliba Sakhen gi mataubu uraga YAICHENBA su tofam khanglaktre. Khonjel nikna hairakibani YAICHENBA na. Ka ima se waraba mal. Pothajar sana. Tungda lepliba Liaga boboga so pirang ihore. Kaino nangna haridubu YAICHENBA ha la namase phamkhat gari thokdoro. Angawagum oiriba Sakhen gi mataududa YAICHENBA kari haigani khangdre. Ima Lamak hangsida ibuido nduklam libasibu kari maram gino ima nang aigi de kyamta khandrabo
Apang manaja ibu khut paiduna takpi tambiko. Lamjing yaudana sangraba punsi lambise. Ithanta chatpa ngamoye ma. Ithanta chatpa ngamoye. Yaichenba su makhol hauna kablakibani. Liya su chensilakduna Juni gi makhut nama paiduna kablakhe. Ama kaino nang khallisibo. Nang laitradi lamhenbi aibu kanana chaibigani. Ama nangi laman singba loidriye ama. Laman mayam se ithakta hamkat piramnaga chatkiba yaruye. Ama se hugalo ama. Hugalo. Ay amagi laman singba loidriye. Hugalo ama. Hugalo. Yaichenba su amuk mamagi atopa makhut namadu paiduna nungshina chupiraduna hairakhe. Ma, nang pabunga thengnaduna nakhoi anigi taibang nungaina layuko. Apang manaja aikoi bu lapna senabiyo ko ima. Pabunga nungaina layo ima. Ngasaidagi tumin leiramba sakhen pirangna thumatlaba mitloduna nungsibi magi saktambu yengjaraga kaptuna hairakhe. Tabishna, ibu kari taw haibanu. Nangi asada hinjariba ise. Ibu kari taw haibanu. Nangi damak pokpa mapok. Nangi damak hingba punsi. Nang laitrabadi aigi punsi wahan thok mangre. Nang yaudraba aigi punsi di. Tawai pandaba hamchan. Aisu asibaga pangkak. Tabishna, ndaki mapokse. Nang tabul lining o jaban. Mapok kuding na show. Nang tabul lining o jage ko. Nang nungay na chan ko Tabishna. Ngay na chan. Uning la suwa mo phang la roi ko. Tai vang kum hay loi ram da chat kravio. Si mari pende hai ram na namna. Karigi labna chaliva namna. Hai ram nata nangi pendava. Mani ay di pangdava, lipli ay langam jada, ningam da wariga loy na duna. Hayro chayro na chilna, karigi tumin layriba, tahalo konjelo mikup mata. Kamlero mitlo birangso nung sibi nang ginaming sondo na kaplage.